Chahi asigi January 10 da Wangoo Terakhong Akasoi dagi Meichakpi Ching da shing chanba chatpada Kuki khutlai paiba singna Meehat Thina Hatokpikhraba athouba marigi Imung da Manipur leingak na Gratia amasung shanaba shenpham pumnamak Khutsinnarakpada Imung manung amasung na Thagatpa Phongdorakli Leikhidraba singge fangpham thokpa Gratia gi shenpham lupa lakh tara amasung shanaba lupa lakh ani makhai Khutsinnarakpada amasung Imung manung na Manipur leingak ki luchungba Chief Minister Nongthomam Biret amasung kumbi asigi MLA Sanasam Premchandrabu Thagatpa Phongdorakli Leikhidraba athouba marigi Imung manung amasung gi bioi singa paumi singa akhanana unaba amada athouba oinam romen gi loinabi oinam ongbi pramodini na hai Kuki khutlai paiba singna lepa leitana chingkhong chingya da leiriba maitei khul singda bom amasung nongmai kapsinduna landariba ase lephanaba khongthang mari leinaba singna lokhatpiyo Irang asina maram oidaga leikhidraba singi damak leingak na paikatkani haina Chief Minister na lauthokiba thabak thoram sing adugi manungda Gratia amasung sabagi shenpham khutshinnarakpa ase apenba poi haikhe Landida may makailan gadrena kem da wana sabam tumong khangana leli basin mayam sige awa parja mayam sige awa na su pumnamak sige nga babunga tangdi Nachana mayam sige awa base ubiraga lanse tangdi lo sindiyo haina babunga from the han nachana khurumdari aduga aigi handaki laibak thiraba thaudok lam dagi lagaga aigi awa bata mateng pangbirameba sinnaw Maisa Imung pa khai pumnamak puso aina hanan kai nabusari Misi asiga mari leidana semkhiba gi co-convener Khangembam Krishna Gopal na hai Chief Minister na lauthoklamagi matung ina Gratia amasung sabagi shenpham pibirakpa ase Thagatpa Phongdorakli adum oinamag leikhidrabagi imung manungki miyoi sing masaga chanaba leingak ke thabak amam pibirabade imung sing asina maromdom hingjabada mating oigani hainasu mangna makha takhe Lehawi masa sing sida masa sana wa thabam LD da happy gini haibado process pudi loraga director yore hai paudi phange MLN habi mutungina adu kitang thuna ngang sing je join tahon biraga imung awa base kok na widamakta akoi je si site imung manung gi buting site ga se government site no lukchari adu loina akoi SGC amadi khoi jum sabi widamakta akoi imung manung victim singi site gi amadi je si site gi honorable sem amasung honorable MLA kumbi si Sanasam Premchandrabu JC site imung manung site haninga letan Thagatpa Phongdorakli